Ikui kuidana atopa mafamsing da supang bachat ke khanjari aduna nungsijaraba isilinaw singna screen da hapsariba UPI ID natraga code scan tobiraga angam tengbang tobirak naman nurukjari lupa amata chithada screenshot share tawjarkani fazaba mafam ama yengbadagidi angakpa mafam amagi maramda nainabana khara hina pamjai DSC gi subscribers singsu angakpa mafam singi maramda hena khangbini ngamgani haina thajajai aduna ngasigi videos da puduna laksari Scientistfao Makok Goro Khothankhiba aikhoi prithibis da tasing laibadugumba angakpa mafam nipan. Number 1. The Hum of Deus. Tinnitus nakong manungdang ngangba masi adum khangbibra yaubikrabra masi maru oina yam ahuba makhul marak kudamoina sigma benso khaifamda yam kuina thabak suba adai isai nongmai thoromsing yam toina chatlaga sound box manakta lepkan masingda naganba anawa natraga phibam amane sumaina nakongdang ngangbase sigi phibam si leiba mioising moidi pungchik chikpa mafamda leragasu moigi nakongda ning 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 ngangbagi khonjal amadum tar leitoini yam hainadaba phibamne sigi ning 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 khonjal si mioi kharadari moidani hena kara henjina hauna taba maramna moigi nongmagi punsina hingbada yam chayetnaba yam khoirang khoishaunaba haibadu ohelli achikpa ahing haibadu moidari sunglei leitrabai phibamni ning 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 angsilakadoribani pungangta masimmaknasu oibatai tinnitus tawbami mathanta sijakibagi wa leikrabani bhabna sagatpiu adongi leikai khunduma punna huptana sigi nakongdang ngangbisi punna tawslagadi angak poiroidra masimmakni Mexico gi taw sariba town state thokriba mafam sigi mi ayamana wakalakhi madudi moigi nakongda sigi ning 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 ngangbagi khonjal se adum targa leire haina khonjal si kadai dagi kamdongna thorokpano khangdongnaba scientist singna yam kana thijinki adubu mahidi sukyan yan kidre. Number 2. Tarak panung olhan baguha the petrifying well maruktana satra singda yam kanagadaba promo madam admission open Novel Institute of Competitive Exams Kanchipur Coaching Institute as the Lakadoriba SSC GT exam gi written test ki damak tha mari special course ama lakliba November tarik 3 tagi haujaragani masda physical amadi medical testing gi khudong chap su pijagani SSC GT exam asi Central Armed Police Force in the constable post long number recruitment amani handak chahi gi oina November tarik 19 dagi form thaba hogadori RTI gi reply amagi matungina masda 80,000 plus vacancy laigadori aduga masda Manipur gi oina 1,000 vacancy oirakpi ai panari exam si 2024 February tarik 10 dagi hogadabani Nice Coaching Center Kanchipur Manipur ki top active service coaching center mani chahi tarit ki experience lairabo jasingna takpi tamiriba madi retired army colonel amana guide tawiriba coaching center ni haukiba chahi sing active service ta mai paknaba satra marifuina puthokraba institute ni course asida lan gi chaithing phangnaba satra sing amsung pimja singda akhanaba discount pizari akupa marol gi damok screen da hapsari number sing staida ngasimak paw phobirau. Number 2. Tarak panung olhan baguha the petrifying well Sigi England leiba guha si matam sangna angakpa guha ma oiraga lakli Sigi guhasna angakpa ma oirakpagi maramdi guha sigi makhagi leikhada karima posa ma tasin thingzilba matamda potu nung hekta oli hairi sumdawribasi mineral chang yam wangna yawbadagi tawba oithokpa yaragasu masi matamdi khara changadabadgumba process am oifam thokpane adubu hekta kibaga matam changdabi mitrangi matagum nung shatchat olibasimokti scientist gi matha saningai maram ama adum oira leidi hairi. Number 3. Linchingi ithad Snake Island Sigi Brazil da leibi thatsi makhal mathal linching saura leibi damak thoina maming chali kiningai oina maming chali sathina khudong thiningai oibana mi changba thingba thamag lakpi thatchidaida tawrunu phatte haibana kharena tawjning mising lona changubagi walaiki moi ayamba madi daw yari hinga hala ine haiba kaya yaukide pibam kai kaina siba hakchang oina thengnarakhiba ngakni panbiyai ithachda ladibalin ayamba malem gi na mahu kanbaidamak thoina maming chatpalin na ayambane square foot amamamda sigma mahu kanbalin si amamamdi soidana dum laikali hairi
Sigumba asuk competitive oikraba mafam staida asuk yam khrablin yam asna amaga chikthana tumna loishinada ngasipa mataw karmna leram libano haibastani scientist singi mathana sariba. Number 4. Fu Chenba Surung, the Mobile Cave. Sci-fi movies ng data yaudong man ba makhalgi surungni sigi surungsi. Sigi surungsigi manung da sitliba nungsit hu cheli aduga staida hu chenbe singi pat amasu leiri. Aduga yam ngaklibadi sigi hu makhal mathal marang kairba surung asigi manung da gra sigi atay mafam singda phangda badgumba jiba tinkang makhal kunthra humdoi maksulenumki. Sigi aikhoi grah prithibis da laiba mandraba surung asi thabak suba mioi khrana moina power plant ma semnaba mafam chaba jaga sum thirapada thengnarakibani itha thazarudana. Experts singna phungdoi madudi sigi surungsi chahi million manga makhai hena nungsa mangal phungda sumlerpana magi ising nungsitki phibam asi top top tongalak poir kani dana phungdoi. Number 5. Polengi Khothankhiba Khatrangi Umang. Polengi Grefino hariba towns tagi changsilag leiba umang amada researchers singi makok yangkok lehen mangamadgumba mataw ama thukli. Crooked Forest haina khangnaba sigi umang asda chawrakna uchalpambi jamrirom hawi angakba mongda madudi sigi yamkrabu uchalpambi sing asi kadingba marma amadagi normal oidaba mongda hauri. Mafam sigi misingna thazai madudi sigi using asi 1930s ki matamda madudi mafam asna Germany gi saruk ama oringi matamda tharamba soidana oigani haina. Yengbiyo using se loina awanglomda matik matik khoijilaga hauri basai. Yam khraba using asna sumaina chap manaba mongda hormi basi masi kari maramdagino kanamtana sap chaba maram khangdri puthokpa ngamdri. Adubu maram si masina oiramba yai haibagi theory ani khakti lei. Number 1. Using si thaba matamda thariba mioi singaduna thoitokpa khulai amagi matengna thawina design toramdagi sumdarakpa oigani haiba ma. Aduga ani suba theory amuk hairina using sina pi ingai matamda masing masun naibadugumba weather event kudamoina akanba nungsit yawbi unnatraga len tasin kibadagi using sigi matasta soinai kibo oiramgani haiba asni. Aduba haijariba sigi theory ani maksisu sauganaba rekati amata phangba ngamdaba maramna masigi chapchaba maramdi ngasisu kanamtana khangba ngamdri. Number 6. Leg Red Bar. Africa ki awang nongchup thangba samudra khongbandagi mile 19 lom chatlaga Senegal hariba famstaida yam top top masaki pat amalei. Malem sida siga chap manaba makhal ani sunu leitaba makhal gi pat ni. Sigi pat sigi singsi thumhi gi chang yam wangna chenba maramna Dunaliala Selina hariba LG makhlas na hingbada yam chanazaba makhal gi singda du oi sigi pat sigi singsi. Sigi langang ngangba machugi LG makhalasi marang kaina leiba maramna sigi pat sigi singsi lei machu hilakpani.